ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯒꯣꯏ ꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦ ꯊꯥꯡꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯁꯣꯜꯂꯕ ꯃꯃꯥꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇ꯭ꯔꯦ꯫ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯃꯤꯟꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯝꯕꯥꯜ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯍꯦꯛ ꯍꯦꯛ ꯀꯧꯏ, ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯦꯜꯁꯨ ꯐꯪꯏ, ꯆꯥꯅ ꯊꯛꯅꯕꯁꯨ ꯐꯪꯏ꯫ ꯊꯝꯕꯥꯜ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯊꯟꯇ ꯖꯒꯣꯏ ꯄꯪꯁꯥꯗ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯌꯦꯅꯈꯥ ꯃꯅꯤꯡꯗ ꯐꯤ ꯁꯨꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯅꯪꯒꯤ ꯑꯃꯣꯠꯄ ꯐꯤ ꯐꯅꯦꯛꯀ ꯂꯩꯕ꯭ꯔꯥ? ꯑꯩꯒꯤ ꯁꯨꯔꯤꯉꯩꯁꯤꯗ ꯌꯥꯎꯊꯣꯛꯍꯧꯒꯦ." ꯃꯥꯒꯤ ꯃꯃꯥ ꯁꯈꯤꯅ ꯇꯞꯅ, "ꯌꯥꯔꯅꯤꯗ, ꯅꯍꯥꯟꯇ ꯂꯣꯏꯅ ꯁꯨꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨꯗꯤ ꯁꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯀꯣꯟꯅ ꯁꯨꯔꯁꯤꯗ." ꯊꯝꯕꯥꯜ ꯐꯤ ꯁꯨꯕ ꯍꯧꯏ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯊꯩ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯪꯏ, "ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯕꯅꯣ?" "ꯏꯃꯥ, ꯍꯌꯦꯡꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯔꯤꯕꯁꯦ ꯁꯤ ꯍꯌꯦꯡ ꯁꯦꯠꯀꯦ ꯇꯧꯕꯅꯤ." "ꯍꯌꯦꯡꯅꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯕꯨ ꯅꯍꯥꯟꯅ ꯁꯨꯕ ꯌꯥꯗꯕ꯭ꯔꯣ?" "ꯏꯃꯥ, ꯅꯆꯥꯏꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ..." "ꯖꯒꯣꯏ ꯇꯝꯕ ꯑꯃꯨꯛ ꯆꯠꯂꯨꯗꯧꯔꯤꯕ꯭ꯔꯥ ꯅꯪꯕꯣ?" "ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ꯫ ꯉꯥꯏꯍꯥꯛ ꯑꯧꯔꯥꯏ ꯍꯧꯗ꯭ꯔꯕꯗꯤ..." "ꯊꯥꯏꯅ ꯅꯕꯦꯟ ꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯅꯕꯦꯟ ꯊꯣꯏꯅꯨ ꯍꯣꯏꯒ ꯖꯒꯣꯏ ꯌꯥꯝꯅ ꯁꯥꯔꯛꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯕꯦꯟꯗꯤ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯕꯦꯟ ꯊꯣꯏꯅꯨ ꯑꯁꯤ ꯌꯥꯝꯅ ꯐꯕꯅꯤ, ꯏꯃꯥ ꯏꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ." ꯊꯝꯕꯥꯜꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯕꯦꯟꯒ ꯂꯨꯅ ꯇꯤꯟꯅꯕ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯕꯦꯟ ꯊꯣꯏꯅꯨꯗꯒꯤ ꯖꯒꯣꯏ ꯇꯝꯕꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯖꯒꯣꯏ ꯇꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯕꯦꯟ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯍꯥꯛ ꯂꯦꯞꯇ꯭ꯔꯤ꯫ ꯊꯝꯕꯥꯜꯅ ꯃꯈꯥ ꯇꯥꯏ, "ꯑꯗꯨꯕꯨꯗꯤ ꯏꯃꯥ, ꯌꯥꯝꯅ ꯐꯩ꯫ ꯑꯩꯉꯣꯟꯗ ꯂꯨꯅ ꯆꯥꯅ ꯌꯥꯝꯅ ꯇꯧꯏ꯫ ꯑꯗꯨꯒꯅꯦ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯕꯦꯟ ꯈꯣꯏꯅ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯒ ꯌꯥꯝꯅ ꯂꯤꯖꯥꯠꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯦꯟꯗꯣ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯀꯣ? ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ, ꯑꯃꯃꯝ ꯂꯣꯏꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ." ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯅ ꯐꯤ ꯁꯨꯔꯤ꯫ ꯁꯈꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ "ꯁꯤ ꯁꯨꯕ ꯂꯣꯏꯔꯒ ꯏꯕꯦꯟ ꯈꯣꯏꯗ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯀꯣꯅꯨꯡꯗꯅꯤ ꯖꯒꯣꯏ ꯁꯥꯗꯣꯏꯁꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯌꯦꯡꯅꯒꯅꯤ꯫ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗ." ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯥꯜ ꯐꯤ ꯁꯨꯕ ꯂꯣꯏꯔꯤ꯫ ꯐꯖꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯅꯦꯛ ꯑꯃ ꯍꯣꯡꯗꯣꯛꯂꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯉꯟꯅ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯠꯂꯦꯀꯣ." ꯊꯝꯕꯥꯜ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯔ ꯆꯥ, ꯈꯔ ꯖꯒꯣꯏ ꯁꯥ, ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕꯒ ꯄꯪꯂꯩꯇ ꯂꯩꯖꯕꯅꯤ꯫ ꯂꯝꯕꯤꯗꯅꯤ ꯃꯥꯟꯖ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯥꯟꯖꯅ ꯊꯝꯕꯥꯜꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯦ, ꯊꯝꯕꯥꯜꯅꯤꯅꯦ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ." ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ, "ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ?" ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ ꯃꯍꯥꯛ꯫ ꯊꯝꯕꯥꯜꯅ ꯁꯠ ꯈꯨꯝꯃꯤ, "ꯇꯥ ꯃꯥꯟꯖ, ꯑꯩꯕꯨꯔꯣ? ꯏꯕꯦꯟ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯂꯤꯅꯦ." "ꯅꯪꯅ ꯏꯕꯦꯟ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯂꯤꯁꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ?" "ꯖꯒꯣꯏ ꯁꯥꯕꯒꯤꯅꯦ." "ꯊꯝꯕꯥꯜ, ꯑꯩꯁꯨ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ." ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯃꯥꯟꯖꯗ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯗꯨ ꯑꯣꯏꯗꯤ ꯇꯥ ꯃꯥꯟꯖ, ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯖꯒꯣꯏ ꯂꯩ꯫ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯑꯣ." "ꯍꯌꯦꯡꯁꯦ ꯍꯥꯏꯕ? ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯀꯦ." ꯊꯝꯕꯥꯜꯅ ꯀꯔꯤꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯖꯒꯣꯏ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯟꯖꯅꯗꯤ ꯑꯍꯦꯟꯕ ꯋꯥꯈꯜꯕꯨ ꯈꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯊꯝꯕꯥꯜ, ꯍꯩꯀ꯭ꯔꯨ ꯌꯥꯎꯔꯤ, ꯆꯥꯒꯦꯔꯥ?"
ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨ ꯐꯥꯛꯏ ꯊꯝꯕꯥꯜꯅ꯫ ꯑꯩꯁꯨ ꯍꯩ ꯆꯥꯅꯤꯡꯂꯝꯂꯤꯅꯤ, ꯑꯃ ꯑꯅꯤ ꯄꯤꯔꯝꯃꯨ꯫ ꯅꯪꯉꯣꯟꯗ ꯄꯤꯕꯕꯨ ꯀꯔꯤꯒꯤ ꯑꯃ ꯑꯅꯤꯇꯪ ꯄꯤꯗꯣꯏꯅꯣ? ꯅꯪꯅ ꯑꯣꯛꯅꯕ ꯂꯧꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯤ꯫ ꯁꯤ ꯂꯧꯔꯣ꯫ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ, ꯇꯥꯃꯥꯟꯖꯥ ꯑꯩ ꯂꯧꯔꯒꯦꯀꯣ꯫ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯃꯥꯏꯊꯣꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯇꯨ ꯊꯤꯡꯖꯤꯟꯗꯨꯅ ꯍꯩꯀ꯭ꯔꯨꯗꯨ ꯂꯧꯏ꯫ ꯇꯥꯃꯥꯟꯖꯥ ꯁꯤꯈꯩꯅ ꯌꯥꯔꯅꯤꯗ꯫ ꯅꯪꯕꯨ ꯑꯁꯦꯡꯀꯤ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯔꯅꯤ, ꯑꯃꯗꯨꯝ ꯆꯥꯊꯣꯛꯀꯦ꯫ ꯍꯩꯀ꯭ꯔꯨ ꯑꯃ ꯃꯌꯥꯗ ꯁꯠ ꯂꯪꯁꯤꯟꯈꯤ꯫ ꯃꯌꯥꯗꯨꯅ ꯑꯃꯨꯛꯇꯪ ꯁꯥꯏ ꯃꯃꯤꯠꯇꯨ ꯁꯨꯒꯠꯇꯨꯅ꯫ ꯁꯤꯜꯂꯤꯍꯦ ꯁꯤꯗꯤ꯫ ꯍꯩ ꯍꯥꯏꯁꯤꯗꯤ ꯁꯤꯟꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯁꯤꯗ ꯊꯣꯏꯅꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ, ꯇꯥꯃꯥꯟꯖꯥ ꯑꯩ ꯌꯧꯔꯦ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯊꯝꯕꯥꯜ ꯆꯠꯀꯦ ꯇꯧꯏ꯫ ꯃꯁꯤꯗ ꯃꯥꯟꯖꯅ, ꯊꯝꯕꯥꯜ, ꯑꯩ ꯋꯥ ꯑꯃꯇꯪ ꯍꯥꯏꯈꯤꯒꯦ꯫ ꯀꯩ ꯋꯥꯅꯣ ꯁꯠ ꯍꯥꯏꯔꯣ꯫ ꯅꯪ ꯍꯌꯦꯡ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯕꯗꯣ, ꯃꯗꯨꯗ ꯅꯪꯒꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯑꯃꯇꯪ ꯑꯩꯒꯤ ꯈꯨꯠꯅ ꯆꯤꯟꯖꯒꯦ ꯍꯥꯏꯕꯕꯨ꯫ ꯍꯣ ꯇꯥꯃꯥꯟꯖꯥ, ꯑꯩ ꯏꯈꯨꯠ ꯄꯥꯟꯖꯩ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯑꯩ ꯆꯪꯉꯦꯀꯣ꯫ ꯊꯝꯕꯥꯜ ꯍꯩꯀ꯭ꯔꯨꯗꯨ ꯁꯥꯏ ꯁꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯃꯥꯟꯖ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯁꯤꯗ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯕꯁꯦ꯫ ꯊꯝꯕꯥꯜ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯗ ꯉꯥꯎꯖꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤꯀꯣ꯫ ꯅꯪ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯅꯪꯒꯤ ꯂꯩꯍꯤꯕꯨ ꯌꯦꯟꯒꯦ ꯍꯥꯏꯕꯗꯤ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯊꯝꯕꯥꯜ ꯃꯕꯦꯟ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯤ꯫ ꯏꯕꯦꯟ, ꯍꯣꯏ ꯏꯕꯦꯟ, ꯑꯩ ꯂꯥꯛꯂꯦ꯫ ꯏꯕꯦꯟ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯍꯩꯃꯥ, ꯁꯪꯒꯣꯏꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯪꯒꯣꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯕꯦꯟ, ꯇꯨꯝꯂꯤꯔꯣ? ꯊꯣꯏꯅꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯝꯕꯥꯜ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯏꯕꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯃꯥꯜꯂꯤꯗ꯫ ꯇꯨꯝꯕ ꯅꯠꯇꯦꯗ, ꯑꯁꯨꯝ ꯍꯤꯞꯂꯝꯕꯅꯤ꯫ ꯏꯕꯦꯟ, ꯑꯩ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯂꯤꯅꯦ꯫ ꯊꯣꯏꯅꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯅꯨꯡꯁꯥꯕꯨ ꯐꯅ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯥꯔꯁꯨ ꯌꯥꯅꯤ ꯏꯕꯦꯟ, ꯑꯩ ꯁꯪꯒꯣꯏꯁꯤꯗ ꯁꯨꯝ ꯁꯥꯒꯦ꯫ ꯍꯌꯦꯡꯗꯣ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯂꯩꯌꯦ, ꯑꯩ ꯖꯒꯣꯏ ꯁꯥꯕ ꯆꯠꯇꯣꯏꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯔ ꯑꯧꯔꯥꯏ ꯍꯧꯔꯤꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤꯅꯦ ꯁꯥꯕ ꯍꯧꯔꯣ, ꯏꯕꯦꯟ ꯌꯦꯡꯒꯦ꯫ ꯏꯕꯦꯟ, ꯑꯩ ꯁꯥꯔꯛꯂꯒꯦꯀꯣ꯫ ꯊꯝꯕꯥꯜ ꯍꯧꯒꯠꯂꯤ꯫ ꯃꯕꯦꯟꯅ ꯏꯜꯂꯤꯕ ꯐꯤꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯏꯕꯦꯟ ꯅꯪꯒꯤ ꯐꯤꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯈ꯭ꯋꯥꯡꯗ ꯌꯦꯠꯀꯦ꯫ ꯃꯕꯦꯟꯗꯒꯤ ꯐꯤꯗꯨ ꯊꯛ ꯂꯧꯏ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯀꯣꯏꯅ ꯌꯦꯞꯁꯤꯜꯂꯤ꯫ ꯏꯕꯦꯟ, ꯃꯨꯟꯅ ꯌꯦꯡꯂꯛꯎꯀꯣ, ꯁꯣꯏꯔꯁꯨ ꯍꯥꯏꯔꯛꯑꯣ꯫ ꯊꯝꯕꯥꯜ ꯇꯅꯧꯔꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯈꯔ ꯐꯟꯇꯣꯛꯏ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯥꯡ ꯇꯨꯡꯗ ꯈꯔ ꯍꯥꯏꯒꯠ ꯍꯥꯏꯗ ꯇꯧꯗꯨꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯆꯤꯜꯗꯨꯗ ꯇꯥꯟ ꯊꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯃꯣꯡ ꯍꯥꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯥꯠꯌꯥꯏꯗ ꯁꯥꯠꯄꯤ ꯁꯤꯡꯌꯦꯜ ꯊꯝꯕꯥꯜꯅ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯂꯦꯡ ꯂꯦꯡ ꯆꯠꯇꯨꯅ ꯖꯒꯣꯏ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯌꯥꯝꯅ ꯐꯖꯩ ꯊꯝꯕꯥꯜꯅ ꯖꯒꯣꯏ ꯁꯥꯕꯁꯤ, ꯁꯤꯃ ꯁꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯁꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩ꯫ ꯊꯣꯏꯅꯨꯅ ꯃꯁꯨ ꯅꯨꯄꯤꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯊꯝꯕꯥꯜ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯀꯣꯠ ꯀꯣꯠꯇꯨꯅ ꯊꯛꯇ ꯑꯃꯨꯛ ꯊꯥꯡꯒꯠ, ꯅꯥꯀꯜꯗ ꯑꯃꯨꯛ ꯂꯩꯊꯣꯛ, ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯖꯒꯣꯏ ꯁꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯤ꯫ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯕꯦꯟꯒꯤ ꯅꯥꯛꯇ ꯁꯠ ꯐꯝꯊꯔꯛꯏ꯫ ꯃꯕꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯏꯕꯦꯟ, ꯍꯧꯖꯤꯛꯀꯤꯗꯣ ꯐꯖꯕ꯭ꯔꯥ? ꯌꯥꯝꯅ ꯐꯖꯩ꯫ ꯏꯁꯨꯗꯤ ꯖꯒꯣꯏ ꯁꯥꯕꯅ ꯍꯩꯔꯤꯕ, ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯕꯦꯟꯗꯣ, ꯃꯥꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩꯈꯤ꯫ ꯅꯕꯦꯟꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯁꯤ ꯎꯔꯒ ꯑꯩ ꯅꯪꯒꯤ ꯅꯕꯦꯟꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ꯫ ꯍꯣꯏ ꯏꯇꯥ ꯊꯥꯔꯤꯛ, ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯟꯇꯥꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦꯀꯣ꯫ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯃꯗꯨꯕꯨ ꯊꯝꯕꯥꯜꯅ ꯍꯦꯛ ꯎꯔꯗꯨꯅ, ꯏꯕꯦꯟ ꯀꯞꯂꯕ꯭ꯔꯣ? ꯑꯌꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯕꯦꯟ? ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯕꯦꯟꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗꯦꯅꯦꯍꯦ ꯃꯇꯝꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯁꯨ ꯅꯨꯄꯤ ꯊꯝꯕꯥꯜꯗ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯛꯏ꯫ ꯃꯇꯝꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯊꯥꯔꯤꯛ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯃꯤꯑꯣꯏ ꯃꯤꯇꯧ ꯌꯥꯝꯅ ꯐꯩ꯫ ꯃꯥꯗꯤ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ꯫
ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯝꯒꯤ ꯃꯇꯣꯜꯗ ꯂꯩꯍꯥꯎ ꯑꯉꯥꯡꯕ ꯍꯦꯛ ꯍꯦꯛ ꯆꯤꯜꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯆꯤꯟꯕꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯇꯤꯟꯅꯕꯗꯤ ꯊꯣꯏꯅꯨꯅꯤ꯫ ꯊꯥꯔꯤꯛꯀ ꯊꯣꯏꯅꯨꯒ ꯌꯥꯝꯅ ꯆꯥꯟꯅꯩ, ꯃꯤꯡꯗꯒꯤ ꯍꯧꯔꯒ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯅꯣꯡꯃ ꯈꯨꯜ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯀꯨꯝꯍꯩꯅꯤ꯫ ꯊꯥꯔꯤꯛꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯤꯀꯣꯜ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝꯁꯤ ꯌꯧꯔꯛꯄꯗ ꯀꯅꯥꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨ ꯍꯟꯊꯤ ꯀꯌꯥ ꯐꯥꯎꯕ ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯃꯣꯏꯁꯤꯡꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯕꯅꯤ꯫ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯅꯨ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝꯗ ꯍꯦꯛ ꯂꯥꯛꯏ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯏ꯫ "ꯍꯣꯏ ꯏꯇꯥ, ꯏꯇꯥ ꯊꯥꯔꯤꯛ! ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯀꯦꯔꯒ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯤ ꯑꯁꯣꯝꯗꯗꯤ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯅ ꯄꯤꯛ ꯆꯣꯟꯅ ꯇꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯐꯝꯐꯝꯒ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯇꯥꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ!" ꯊꯥꯔꯤꯛ ꯌꯦꯡꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ?" ꯅꯥꯞꯄꯗꯨꯗ ꯃꯈꯨꯠꯅ ꯂꯩꯍꯥꯎ ꯑꯉꯥꯡꯕ ꯑꯃ ꯁꯠ ꯆꯤꯟꯁꯤꯜꯂꯤ꯫ ꯊꯣꯏꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯦꯔꯁꯨ ꯀꯦꯗ꯭ꯔꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯂꯥꯛꯑꯣ ꯌꯥꯔꯦ, ꯆꯠꯂꯁꯤ." "ꯍꯣꯏꯍꯦ, ꯂꯥꯛꯂꯦ ꯀꯩꯗꯧꯔꯒꯦ, ꯉꯥꯏ ꯉꯝꯈꯤꯗꯕꯁꯤꯅ." ꯊꯥꯔꯤꯛ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ "ꯅꯪꯒꯤ ꯃꯤꯡꯁꯦꯜ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯕꯤꯕ ꯁꯣꯏꯔꯔꯣꯏ." "ꯍꯣꯏ ꯏꯕꯦꯝꯃ, ꯑꯩ ꯅꯉꯣꯟꯗ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯗꯦꯀꯣ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯃꯤ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯕ, ꯌꯦꯡꯉꯨ ꯀꯅꯥ ꯀꯅꯥ ꯆꯠꯄ ꯎꯔꯤꯒꯦ ꯌꯦꯡꯉꯨ." ꯊꯥꯔꯤꯛ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯏ, ꯀꯅꯥꯁꯨ ꯆꯠꯄ ꯎꯗ꯭ꯔꯦ꯫ "ꯍꯣꯏꯅꯦ, ꯀꯅꯥꯝꯇ ꯎꯗ꯭ꯔꯦꯅꯦ." ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯆꯠꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯟꯗꯣꯛꯇꯨꯅ ꯖꯒꯣꯏꯗꯨꯝ ꯁꯥꯗꯣꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯅꯨꯅ, "ꯑꯦ ꯀꯩꯅꯣ ꯏꯇꯥ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯉꯥꯎꯔꯕ ꯅꯪꯕꯣ? ꯖꯒꯣꯏ ꯁꯥꯕꯅꯤ ꯀꯩꯅꯣ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯀꯅꯥꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯅꯒꯦ? ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯁꯤꯗꯤ." "ꯅꯪꯁꯤꯗꯤꯕꯀꯣ ꯏꯕꯦꯝꯃ." ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯠꯄꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯔꯤ꯫ ꯁꯪꯒꯣꯏꯗꯨ ꯇꯝꯅ ꯊꯥꯔꯤꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯐꯝꯗꯨꯗ ꯇꯤꯜꯂꯝꯕ ꯄꯥꯈꯪ ꯃꯌꯥꯝꯗꯨ ꯃꯃꯥꯏ ꯂꯣꯏꯅ ꯂꯩꯊꯣꯛꯅꯔꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯊꯥꯔꯤꯛꯇ ꯂꯣꯏꯅ ꯌꯦꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯧꯒꯠꯇꯨꯅ ꯏꯁꯩꯒꯤ ꯁꯨꯔꯗ, "ꯅꯤꯡꯉꯣꯜ ꯑꯃ ꯂꯥꯛꯄꯗ ꯄꯥꯈꯪ ꯀꯌꯥ ꯃꯌꯥ ꯀꯥꯔꯕꯣꯏ, ꯍꯣ ꯂꯩꯀꯥꯏ ꯄꯥꯈꯪ ꯁꯛꯍꯦꯟꯕꯁꯤꯡ, ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯑꯃꯨꯛꯇ ꯑꯣꯟꯁꯤꯟꯕꯤꯔꯛꯎ." ꯊꯥꯔꯤꯛꯀ ꯊꯣꯏꯅꯨꯒ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯊꯩ꯫ ꯅꯨꯄꯤ ꯑꯃꯅ, "ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯕꯅꯤ, ꯂꯤꯀꯣꯜ ꯁꯥꯟꯅꯕꯁꯦ ꯍꯧꯔꯁꯤ." ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯂꯤꯀꯣꯜ ꯁꯥꯟꯅꯕꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯊꯥꯔꯤꯛꯅ ꯖꯒꯣꯏ ꯑꯃꯇꯪ ꯍꯥꯟꯅ ꯃꯌꯥꯏꯁꯤꯗ ꯊꯣꯛꯇꯨꯅ ꯁꯥꯍꯟꯁꯤ ꯍꯥꯏꯕꯕꯨ ꯄꯥꯈꯪꯁꯤꯡ ꯀꯔꯤ ꯀꯥꯏꯕꯒꯦ?" ꯇꯤꯜꯂꯤꯕ ꯄꯥꯈꯪꯁꯤꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ, "ꯍꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯃꯥꯕꯨ ꯍꯥꯟꯅ ꯖꯒꯣꯏ ꯁꯥꯍꯟꯁꯤ." ꯄꯤꯕꯥꯅ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ, "ꯊꯥꯔꯤꯛ, ꯃꯌꯥꯝꯅ ꯖꯒꯣꯏ ꯑꯃ ꯁꯥꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ, ꯍꯦꯛꯇ ꯁꯥꯕꯤꯁꯤꯗꯣ." "ꯀꯩꯅꯣ ꯇꯥꯄꯥꯔꯦ, ꯑꯩ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ." "ꯑꯗꯨ ꯑꯣꯏꯁꯨ ꯀꯩꯗꯧꯒꯦ, ꯁꯤ ꯁꯠ ꯁꯥꯗꯣꯛꯁꯤ." ꯃꯁꯤꯗ ꯊꯣꯏꯅꯨꯅ, "ꯍꯣꯏ ꯏꯕꯨꯡꯈꯣꯏ, ꯃꯁꯥꯁꯦ ꯖꯒꯣꯏ ꯁꯥꯅꯤꯡꯕꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ, ꯂꯝꯕꯤꯗ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯑꯗꯨ ꯑꯣꯏꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯦꯛꯇ ꯁꯥꯗꯣꯛꯂꯁꯤ ꯀꯩꯅꯣ." ꯊꯣꯏꯅꯨꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ "ꯁꯤ ꯍꯧꯒꯠꯂꯣ, ꯖꯒꯣꯏ ꯁꯥꯔꯨꯁꯤ." "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯀꯥꯏ ꯊꯤꯕꯤ ꯃꯄꯣꯛꯅꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯏꯗ, ꯖꯒꯣꯏ ꯁꯥꯕ ꯉꯝꯖꯔꯣꯏ ꯑꯩ." "ꯀꯔꯤꯒꯤ ꯉꯝꯗꯕ? ꯏꯇꯥ ꯂꯥꯡꯂꯦꯟ, ꯅꯪꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯗ ꯄꯥꯏꯌꯨ, ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡꯈꯠꯁꯤ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝ ꯇꯧꯅ ꯊꯥꯔꯤꯛꯄꯨ ꯆꯤꯡꯈꯠꯂꯤ꯫ ꯊꯥꯔꯤꯛ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯂꯦꯞꯄꯤ꯫ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯈꯨꯠꯇ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯏꯁꯩ ꯉꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯄꯥꯈꯪꯁꯤꯡꯁꯨ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯊꯥꯔꯤꯛ ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯗ꯭ꯔꯤ꯫ ꯏꯀꯥꯏꯕ ꯄꯨꯝꯕ ꯈꯥꯡꯖꯤꯟ ꯃꯈꯨꯠ ꯃꯁꯥꯗꯨ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ꯫ "ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯅꯥꯞꯄꯒꯤ ꯁꯝꯖꯤꯕꯨ ꯈꯣꯡꯒꯠ ꯆꯤꯟꯕꯤꯔꯣꯅꯦ, ꯅꯨꯡꯁꯤ ꯅꯥꯆꯣꯝꯁꯦ ꯂꯤꯅꯖꯒꯦ
Khoinau itaroi shingi mangda hada luyumba kauge nangbu pamuba Thek ka thek nau ga nau malang ipom phangbada phaunana jagoi sabagum soira samlang adunaga wai wai haiduna onthokna phajana leina jagoi sari Mabu yengbada pakhang amatta mamit choithokna khide thoinona wari liba loiraduna kayam phajaki adubu nabendo punchigi tangkak amada maraibak thibi haibadu oiki mahak yamna ningamdana siki Iben se kaplano thoino mitki bidu dai thokduna Iben kaptreda aduneba ado Iben aine hayeng jagoi saba halakpada Iben chanaba kaboka mayam purake Iben nangairamuko hoi hoi Iben ngairamke adudi Iben ayamuk chalage yumda imama thanta lehawi hoi hoi hayeng ne jagoi phajana sauko hoi Iben ai chaliko Thambal chatkri thoinuna haijahawi kayada samjakraba isuno magi matawni kaini leikidraba ita tharikto onthokna mankre mathangi numitni thambal mahakna jagoi sabada setkadaba mafi marol singdu khawamada hapchilli sakhi changlaktuna phajana ningsing napotna jayamu kauramni setnabasi mayawre phi angangbasi masu yawre puritna sida leire Ima loishureda Jagoido phajana sauko Ima su hakjang se nungaiba oiramlabadi ijaga punna chatminaramgadabani Adugidi kaishu dawre Ima mi mayam ama jagoi yengba chatna doishidi hoi hoi horendo jagoi saba hek loibaga yumda halaknaba tawko thinglakano hoi ma se manam nambiro ai chatlage Sakina machanupibu manam nambi thambal khawduma yanchilli mapalda thoi Sakhi su thoi Ima ai chatleko Thambal mathanta chatkri Sakhi machanupibu yengduna lehawi ngasi konungda thauram ama pangthoi mayamgi pothaba oina jagoi isai thauram su marakta hapi masida thambal busu jagoi sagadawri manja lambida mahak mathanta leiri mamittuna makha pangba lambi tu da yengli thambal dubu hauju phawba laktene aina mabu ngairakliba Phana kuirabani mabu magi mahutta leihau manane yomba leihau amakhak yauri madubu yengduna amuk hai sigi leihau se magi napada chinge ko hoida masu yarkani ai kanano haibase masu munna khangbani aina phongdokpa ngamdaba ashidani hek yeng thoklubada thambalna mathanta laklibadu uri thambal lakleni masadu khara tekhatli mamittunadi Makha lambida yengba leptri aibo mangonda kauba ngamgadrane hira nupanabu Thambal asum lai manjana phat changshinduna Thambal nang jagoi saba chatlabra Tamanja chatline aisu nangi jagoi yenguge haina thokleini mapabu phana chanari punna chatminakrasi hoyaye makhoi ani punna chatminai manjana thambalda lona lona yengli amuksu hai Thambal Nangi napadu ihang hangida na chomga amata chilaktrabra Horen alai sangdagi laigi leiman ama lauraga chilage tauba ihang hangmuda phajari aingonda leihau ma yauri sijingera asi haiduna leihaudu utli madubu ubada thambalna aya leihau angangbane yam phajei tamanja siyoina sinchidana kadai ai jinge piro nangna jinbadi yade Adudi kaige manjana haipet noktuna aina jinbiga doiba ai dam jinjage kadaino se piro ai di ngarang na nongon haikradudi se ai jinbige ba adu ai di se chilo asi haiduna thamba napa adubo manjagi manakta thangjilli manja magi thamoidi nongon bada loiri leihaudubu makhutna paiduna thambagi napada tapna chinbi mamit aniduna Thambalgi saktamda yengli Thambal masu phat hek manjada yengthori ikhang khang haudana mityeng anidu chanakhi Thambal mamai sat lukthaki ngasige asigumna lamlanba kana amattaga mitka michana khidri Thambal
ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯃꯁꯥꯗꯨ ꯏꯀꯥꯏꯔꯞꯁꯨ ꯇꯧꯏ꯫ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯟꯖ ꯃꯥꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯠꯂꯤ꯫ ꯊꯝꯕꯥꯜ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅ꯫ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯣ? ꯇꯥꯃꯟꯖ, ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝꯕꯨ ꯁꯤꯟꯕꯤꯕꯁꯦ ꯄꯥꯈꯪ ꯅꯪꯅ ꯑꯍꯥꯟꯕꯅꯤ꯫ ꯋꯥꯍꯩꯁꯤꯗ ꯃꯥꯟꯖ ꯃꯊꯃꯣꯏꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯉꯩ ꯀꯣꯅꯨꯡ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯀꯣꯅꯨꯡ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯝꯕꯥꯜꯅ ꯍꯥꯏ, ꯇꯥꯃꯟꯖ, ꯑꯩꯒꯤ ꯏꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯟꯖ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯈꯣꯠꯂꯤ꯫ ꯊꯝꯕꯥꯜꯅ ꯃꯈꯥ ꯇꯥꯏ, ꯅꯨꯄꯥꯒꯤꯗꯤ ꯁꯣꯝꯗ ꯅꯨꯄꯥ ꯃꯌꯥꯝ ꯐꯝꯂꯤꯁꯤ ꯎꯗ꯭ꯔꯣ? ꯎꯏ꯫ ꯊꯝꯕꯥꯜ ꯆꯪꯈꯤ꯫ ꯃꯥꯟꯖ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯊꯝꯕꯥꯜ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯀꯗꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯁꯦꯠꯆꯤꯟꯕ ꯍꯧꯏ꯫ ꯁꯕꯥꯅꯒ ꯉꯥꯔꯣꯏ ꯁꯕꯥꯅꯤ꯫ ꯁꯦꯠꯂꯤꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛ ꯄꯛꯆꯩ꯫ ꯃꯆꯨꯒꯤ ꯋꯥꯁꯨ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ, ꯑꯉꯥꯡꯕ ꯁꯦꯠꯂꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯏ꯫ ꯑꯃꯨꯕ ꯁꯦꯠꯂꯤ, ꯑꯍꯤꯡꯗ ꯂꯥꯏꯔꯦꯝꯕꯤ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯠ ꯁꯠ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔꯁꯨ ꯀꯦꯁꯤꯟ ꯇꯩꯁꯤꯜꯂꯤ꯫ ꯃꯤꯡꯁꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯃꯗꯨꯗ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯂꯩꯍꯥꯎꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯊꯝꯕꯥꯜ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯨꯏ꯫ ꯍꯧꯖꯤꯛꯇꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯊꯪꯗꯅ ꯊꯝꯕꯥꯜꯅ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤ꯫ ꯊꯝꯕꯥꯜ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯄꯥꯂꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯟꯖꯁꯨ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯕꯗ ꯊꯝꯕꯥꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯅꯤ꯫ ꯊꯝꯕꯥꯜꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯥꯜ ꯃꯌꯥꯏꯗ ꯊꯣꯛꯂꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯊꯝꯕꯥꯜꯗ ꯌꯦꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯁꯛꯇꯝꯅ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯊꯝꯕꯥꯜ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯗꯨ ꯍꯧꯔꯝꯃꯤ꯫ ꯊꯝꯕꯧ ꯃꯥꯜꯂꯕꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯅ ꯊꯛꯇ ꯑꯃꯨꯛ ꯈꯥꯗ ꯑꯃꯨꯛ ꯍꯥꯏꯅ ꯅꯣꯝꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯇꯥꯎꯗꯟ ꯃꯥꯟꯕꯤ ꯇꯊꯣꯠꯂꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯊꯦꯛꯀ ꯅꯧꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯕꯗꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯕꯒꯨꯝꯃꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯨꯡꯊꯤꯜꯗ ꯊꯥꯖ ꯊꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯀꯪꯉꯥꯒꯤ ꯈꯣꯡꯊꯥꯡꯒꯨꯝ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯝꯕꯥꯜꯒꯤ ꯖꯒꯣꯏꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤ꯫ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯝꯕꯥꯜꯒꯤ ꯖꯒꯣꯏꯕꯨ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯤ꯫ ꯖꯒꯣꯏ ꯁꯥꯕꯤꯕꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯄꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯈꯔ ꯄꯤꯔꯤ꯫ ꯊꯝꯕꯥꯜ ꯃꯗꯨ ꯄꯨꯝꯕ ꯃꯥꯒꯤ ꯈꯥꯎꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯅꯨꯄꯤ ꯈꯔ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯍꯟꯈꯤꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯨꯃ ꯌꯥꯟꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯃꯤꯠꯇꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅꯗꯤ ꯈꯔ ꯉꯟꯅ ꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯂꯝꯕꯤꯁꯤꯁꯨ ꯃꯤꯕꯨ ꯑꯃꯠꯇ ꯆꯠꯅꯕ ꯎꯗ꯭ꯔꯤ꯫ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯇꯨꯡ ꯃꯥꯡꯗ ꯌꯦꯡꯉꯤ꯫ ꯂꯝꯕꯤꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯠꯄ ꯃꯍꯥꯛ ꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯠꯂꯤ꯫ ꯈꯔ ꯆꯠꯂꯤ꯫ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯠ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯊꯝꯕꯥꯜꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤ ꯏꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨ ꯄꯥꯈꯠꯂꯤ꯫ ꯈꯦꯂꯦꯝꯕꯅ, ꯊꯝꯕꯥꯜ, ꯅꯪ ꯖꯒꯣꯏ ꯁꯥꯕ ꯍꯜꯂꯛꯂꯕ꯭ꯔꯣ? ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯈꯦꯂꯦꯝꯕꯅ ꯑꯃꯨꯛꯀꯁꯨ, ꯀꯩꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯕꯗꯤ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ ꯈꯨꯝꯂꯅꯨ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯁꯤꯃꯗꯤ ꯅꯪ ꯈꯨꯝꯗꯕ ꯌꯥꯔꯣꯏꯀꯣ? ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡꯗꯨ ꯈꯔ ꯀꯜꯂꯞꯅ ꯊꯥꯡꯅ ꯆꯠꯂꯤ꯫ ꯀꯩꯅꯣ ꯊꯝꯕꯥꯜ, ꯑꯗꯨ ꯀꯟꯅ ꯆꯠꯂꯤꯗꯨꯕꯨ? ꯀꯩꯝ ꯇꯧꯔꯣꯏ꯫ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯌꯨꯝ ꯌꯧꯕ ꯐꯥꯎ ꯊꯤꯟꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯔꯣ꯫ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯈꯦꯂꯦꯝꯕꯅ, ꯍꯦꯔꯥ, ꯅꯪꯕꯨ ꯂꯣꯟ ꯊꯣꯛꯇꯕ ꯃꯤꯔꯣ? ꯋꯥꯒ ꯉꯥꯡꯗ꯭ꯔꯤꯗꯣ ꯌꯥꯝꯅ ꯂꯦꯝꯃꯦ ꯁꯤꯔꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯔꯣ ꯊꯝꯕꯥꯜ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯝꯕꯥꯜꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯆꯦ ꯅꯆꯜꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯇꯨꯀꯠꯆꯩ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯂꯩꯕꯤꯍꯧꯔꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯁꯦꯕ ꯌꯥꯔꯣꯕ? ꯇꯥ ꯈꯦꯂꯦꯝꯕ,
ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯈꯨꯗꯤꯡꯃꯛ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯂꯥꯜꯂꯣꯏꯗ꯭ꯔꯅꯦ? ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯂꯩꯕꯤꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯠꯂꯤ꯫ ꯃꯁꯤꯗ ꯈꯦꯂꯦꯝꯕꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞꯐꯩ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯦ, ꯈꯨꯠꯁꯦ ꯊꯥꯗꯣꯛ! ꯅꯪ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯥ? ꯂꯥꯎꯅꯤ, ꯅꯪꯅ ꯂꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯂꯥꯎ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯗꯨꯃꯛ ꯇꯥꯔꯒꯅꯤ꯫ ꯊꯝꯕꯥꯜ ꯂꯥꯎꯕꯤ: ꯂꯩꯀꯥꯏ ꯑꯩꯕꯨ ꯐꯥꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯈꯦꯂꯦꯝꯕꯗꯤ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯟꯖ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯦꯂꯦꯝꯕꯕꯨ ꯐꯨꯏ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯒꯨꯝꯕ ꯃꯇꯧ! ꯃꯈꯥ ꯇꯥꯅ ꯐꯨꯏ꯫ ꯈꯦꯂꯦꯝꯕꯁꯨ ꯃꯈꯨꯠ ꯍꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯐꯨꯕ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝꯗꯨꯗ ꯐꯨꯅꯔꯤ꯫ ꯃꯄꯥꯡꯒꯜ ꯐꯕ ꯃꯥꯟꯖꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯍꯦꯛ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯂꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ ꯈꯪꯉꯣ, ꯆꯥꯎꯈꯠꯇꯕ! ꯃꯥꯟꯖ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯊꯝꯕꯥꯜꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯈꯤ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫ ꯃꯥꯟꯖꯅ ꯃꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯈꯔ ꯆꯠꯄꯒ ꯃꯥꯟꯖꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏ: ꯅꯪ ꯊꯣꯛꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯊꯝꯕꯥꯜꯅ ꯇꯞꯅ: ꯃꯥꯟꯖ, ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯅꯪꯒꯤꯗꯃꯛ, ꯅꯪꯒꯤ ꯅꯃꯤ ꯑꯣꯏꯅ, ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯖꯔꯤꯕ ꯅꯪꯒꯤ ꯃꯥꯟꯖꯅꯤ꯫ ꯈꯪꯕꯤꯒꯗꯕ ꯃꯤꯅ ꯈꯪꯕꯤꯗꯕ ꯑꯁꯤꯗ ꯃꯉꯥꯏꯔꯦ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝꯁꯤꯗ ꯊꯝꯕꯥꯜ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗ ꯃꯥꯟꯖꯅ ꯃꯈꯥ ꯇꯥꯏ: ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯨ ꯈꯔꯗꯤ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯍꯣꯏ, ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯕꯨꯗꯤ ꯏꯊꯟꯇ ꯉꯥꯎꯖꯗꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯃꯌꯨꯝ ꯊꯣꯡꯒꯥꯜꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯝꯕꯥꯜꯅ ꯇꯞꯅ ꯍꯥꯏ: ꯃꯥꯟꯖ, ꯑꯩ ꯌꯨꯝ ꯌꯧꯔꯦ, ꯆꯪꯍꯧꯔꯒꯦ꯫ ꯆꯪꯉꯣ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ, ꯑꯩꯒꯤꯗꯃꯛ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯁꯨ ꯋꯥꯈꯜ ꯈꯟꯕꯤꯌꯨ꯫ ꯑꯩꯒꯤꯗꯃꯛ ꯊꯃꯣꯏꯗ ꯀꯔꯤ ꯏꯍꯨꯜ ꯐꯥꯎꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯊꯝꯕꯥꯜ ꯋꯥ ꯑꯃꯠꯇ ꯈꯨꯝꯗ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤ꯫ ꯃꯥꯟꯖꯁꯨ ꯊꯝꯕꯥꯜꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯆꯪꯉꯤ ꯁꯈꯤꯅ: ꯑꯩꯗꯤ ꯊꯋꯥꯏ ꯋꯥꯔꯨꯔꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯊꯦꯡꯂꯛꯂꯤꯕꯗꯤ? ꯊꯝꯕꯥꯜꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ: ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯕꯒ ꯍꯟꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯖꯤꯜꯂꯛꯂꯒ ꯂꯩꯔꯕ, ꯑꯩꯁꯨ ꯍꯦꯛ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯕꯣꯕ, ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯑꯁꯤꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯊꯋꯥꯏꯕꯨꯗꯤ ꯋꯥꯕ ꯐꯔꯦ꯫ ꯐꯔꯦ, ꯅꯪ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯏꯃꯥꯅꯦ ꯆꯥꯛ ꯂꯣꯏꯗꯧꯔꯕꯅꯤ, ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯑꯋꯤꯃꯥ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯏ꯫ ꯃꯗꯨꯗ ꯅꯥꯕꯗ ꯆꯤꯟꯈꯤꯕ ꯂꯩꯍꯥꯎꯗꯨ ꯑꯃꯨꯛ ꯍꯦꯛ ꯊꯦꯡꯅꯔꯨꯏ꯫ ꯂꯧꯊꯣꯛꯇꯨꯅ ꯂꯩꯍꯥꯎꯗꯨ ꯃꯈꯨꯠꯇ ꯄꯥꯏ꯫ ꯃꯃꯤꯠꯅ ꯌꯦꯡꯉꯤ, ꯋꯥꯈꯜꯗꯨꯅ ꯃꯔꯣ ꯂꯣꯜꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯀꯣ ꯃꯥꯟꯖ? ꯍꯣꯏ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯐꯝꯗ ꯆꯜꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗ ꯃꯥꯟꯖ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯁꯨ ꯍꯦꯟꯅ ꯀꯟꯁꯤꯟꯅꯈ꯭ꯔꯤ꯫ ꯎꯗ꯭ꯔꯒꯅ ꯈꯣꯏꯔꯥꯡꯕ, ꯎꯔꯒꯅ ꯅꯨꯡꯉꯣꯟꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯣꯏꯔꯦ꯫ ꯊꯝꯕꯥꯜꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ꯫ ꯌꯦꯅꯤꯡꯊꯥꯒꯤ ꯁꯩꯔꯣꯜꯗ ꯃꯥꯒꯤ ꯊꯃꯣꯏ ꯂꯀꯥꯗꯤ ꯕꯁꯟꯇꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯥꯇꯒꯤ ꯋꯥꯈꯜ ꯈꯟꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯤ꯫ ꯃꯪꯂꯥꯟꯗ ꯐꯥꯎ ꯃꯍꯥꯛꯀ ꯇꯠꯇꯅ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯕꯨꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯥꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯏꯆꯤꯛ ꯆꯤꯛꯄ, ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯣꯜꯍꯟꯕ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯅꯤ꯫ ꯃꯥꯟꯖ ꯃꯍꯥꯛ ꯐꯝꯗꯨꯅ ꯊꯝꯕꯥꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯃꯤꯠꯇꯨꯅ ꯂꯝꯕꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯤ꯫ ꯂꯥꯛꯇ꯭ꯔꯤꯅꯦ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒ꯫ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ, ꯃꯍꯥꯛ ꯅꯨꯄꯤꯅꯤ, ꯈꯔꯁꯨ ꯀꯦꯖ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯁꯦ ꯀꯦꯗꯕꯤ ꯂꯩꯕꯅ ꯍꯦꯟꯅ ꯐꯖꯩ꯫ ꯉꯁꯤꯗꯤ ꯃꯥꯕꯨ ꯄꯥꯈꯪ ꯑꯩꯒꯤ ꯏꯔꯥꯜꯌꯥꯏꯗ ꯄꯨꯔꯅꯤꯀꯣ꯫ ꯊꯝꯕꯥꯜꯁꯨ ꯃꯊꯟꯇ ꯂꯥꯛꯏ꯫ ꯃꯥꯟꯖꯅ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ, ꯇꯞꯅ ꯀꯧꯖꯩ꯫
ꯇꯥꯃꯥꯟꯖꯥ ꯑꯩ ꯂꯥꯛꯂꯤ ꯃꯥꯟꯖꯥ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯄꯥꯈꯪ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯈꯧꯔꯥꯡꯍꯟꯒꯦ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ꯭ꯔꯕ ꯍꯥ ꯌꯥꯝ ꯍꯩꯕꯒꯤ ꯋꯥꯔꯕ ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ ꯃꯥꯟꯖꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯁꯠ ꯍꯦꯛꯇ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯣ ꯉꯁꯤꯁꯦ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯅꯨꯄꯥ ꯅꯣꯏꯅꯗꯤ ꯁꯤꯒꯤ ꯏꯍꯨꯜꯁꯦ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯍꯣ ꯑꯩ ꯂꯥꯟꯖꯔꯦ ꯁꯤ ꯑꯩ ꯂꯥꯟꯖꯔꯦ ꯌꯥꯔꯕ ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯇꯅ ꯂꯩꯍꯧꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯦꯔꯥ ꯁꯤꯈꯤ ꯅꯥꯈꯤꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯅꯪ ꯍꯥꯏꯔꯦ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯑꯩꯁꯨ ꯆꯥꯔꯤ ꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯊꯣꯏꯅ ꯈꯜꯂꯨꯕ ꯍꯧꯅꯗꯦ ꯌꯨꯝꯗ ꯏꯅꯥꯎ ꯑꯃ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯕ ꯑꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯍꯣꯏꯅꯦ ꯌꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤꯕ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯔꯅꯤ ꯅꯨꯃꯤꯠꯁꯦ ꯈꯔ ꯍꯩꯊꯈꯤꯕ ꯉꯥꯏꯔꯁꯤ ꯇꯥꯃꯥꯟꯖꯥ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯁꯤꯗ ꯃꯥꯟꯖꯥꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ ꯁꯤꯡꯖꯨꯝꯒꯤ ꯂꯥꯏꯖ ꯏꯔꯤꯛꯅ ꯊꯃꯣꯏ ꯂꯛꯀꯥꯅꯨꯡꯗ ꯌꯩꯕꯗ ꯄꯥꯊꯣꯔꯛꯄ ꯂꯥꯏꯖꯗꯨꯅ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛ ꯑꯃꯒꯤ ꯁꯪꯖꯧ ꯄꯥꯔꯕ ꯏꯊꯛ ꯑꯃꯗꯤ ꯁꯦꯝꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯪꯗꯦ ꯊꯝꯕꯥꯜ ꯉꯝꯈꯩ ꯂꯩꯇꯦꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯋꯥꯍꯩꯁꯤꯗ ꯊꯝꯕꯥꯜ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯥꯟꯖꯥꯅ ꯍꯥꯏ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯩ ꯌꯦꯡꯒꯦ ꯆꯤꯡꯌꯥꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕꯁꯤꯒ ꯅꯪꯒ ꯑꯃꯨꯛꯇ ꯖꯒꯣꯏ ꯁꯥꯃꯤꯟꯅꯧ ꯑꯩ ꯌꯦꯡꯒꯦꯕ ꯇꯜꯂꯤ ꯏꯀꯥꯏꯖꯩ ꯑꯦ ꯑꯩꯉꯣꯟꯗꯕꯨ ꯏꯀꯥꯏꯔꯤꯕ ꯁꯤꯕ ꯍꯧꯒꯠꯂꯣ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯪ ꯖꯒꯣꯏ ꯁꯥꯔꯛꯑꯣꯕ ꯇꯥꯃꯥꯟꯖꯥ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯊꯝꯕꯥꯜ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯔ ꯂꯩꯊꯣꯛꯏ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯏꯁꯩꯒꯤ ꯁꯨꯔꯒ ꯂꯣꯏꯅꯅ ꯍꯧꯒꯠꯇꯨꯅ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯀꯔꯤ ꯄꯥꯏꯕ ꯄꯨꯛꯆꯦꯜꯅꯣ ꯅꯤꯡꯉꯣꯜꯒꯤ ꯏꯀꯥꯏꯊꯤꯕꯤ ꯃꯇꯧꯗ ꯑꯁꯥꯎ ꯈꯥꯃꯤ ꯃꯩꯍꯧꯔꯤꯕ ꯊꯝꯕꯥꯜ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯃꯥꯟꯖꯥ ꯃꯃꯤꯠꯇꯨꯅ ꯀꯨꯞꯇꯈꯩ ꯊꯝꯕꯥꯜꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯌꯦꯡꯂꯤ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯨꯕꯥꯛ ꯈꯨꯗꯨꯅ ꯏꯁꯩ ꯃꯈꯥ ꯇꯥꯊꯩ ꯅꯨꯔꯥ ꯏꯅꯦ ꯃꯆꯥ ꯄꯥꯃꯨꯕꯤ ꯄꯨꯔꯒꯦ ꯅꯪꯕꯨ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅ ꯄꯥꯈꯪꯒꯤ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯊꯝꯂꯒꯦ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯥꯕꯤ ꯄꯨꯛꯅꯤꯡ ꯂꯀꯥꯅꯨꯡꯁꯤꯗ ꯂꯩꯅꯝꯇꯅ ꯌꯣꯝꯂꯕꯤ ꯊꯝꯕꯥꯜꯋꯣ ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯥꯜꯒꯤ ꯖꯒꯣꯏ ꯈꯨꯗꯦꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯈꯨꯖꯦꯡ ꯑꯅꯤ ꯄꯥꯜꯂꯣꯏꯅꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯤ